ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕ ꯃꯈꯩ ꯈꯥꯡꯕꯅꯤ. ꯌꯥꯔꯛꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯏꯃꯥꯏ. ꯍꯦꯛꯇ ꯊꯣꯛꯑꯒꯦ. ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯩꯔꯝꯗꯅꯀꯣ ꯇꯧꯔꯤꯁꯦ. ꯑꯩꯕꯨ ꯂꯦꯇ꯭ꯔꯤꯟ ꯃꯅꯨꯡꯗ ꯆꯪꯉꯒ ꯍꯥꯝꯃꯗ꯭ꯔꯅꯦ? ꯉꯝꯖꯔꯔꯣꯏꯗ. ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯍꯥꯝꯃꯒꯦ. ꯀꯔꯤ ꯃꯈꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯚꯨꯠ ꯇꯝꯅꯂꯥꯏ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕꯤ, ꯊꯤꯈ꯭ꯔꯕ ꯚꯨꯠ ꯃꯔꯛꯇꯒꯤ ꯁꯛ ꯐꯖꯕꯗ ꯑꯊꯣꯏꯕꯤ, ꯚꯨꯠ ꯁꯛꯍꯦꯟꯕꯤ, ꯇꯣꯅꯥꯎ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ. ꯇꯣꯅꯥꯎ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ. ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ. ꯅꯪꯕꯨ ꯊꯥꯗꯣꯛꯄ? ꯑꯩꯅ ꯄꯥꯝꯕ ꯍꯦꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ. ꯅꯪꯕꯨ ꯊꯥꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯪ ꯂꯣꯏꯁꯤꯜꯂꯗꯕꯅꯤ. ꯏꯁ, ꯁꯤꯕ ꯇꯥꯔꯦ ꯀꯥꯏꯅ. ꯍꯦ, ꯅꯪ ꯑꯩꯒꯤ ꯁꯦꯟꯗꯜꯁꯦ ꯑꯃꯨꯛ ꯆꯥꯒꯦꯔꯥ ꯍꯥ? ꯍꯦꯔꯥ, ꯃꯁꯤ ꯈꯪꯕ꯭ꯔꯥ? ꯈꯪꯕ꯭ꯔꯥ ꯅꯪ? ꯅꯃꯥꯏꯅ ꯊꯥꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ. ꯁꯦꯟꯗꯜꯅ ꯀꯟꯕꯒ ꯆꯪꯗꯦꯅꯦ. ꯍꯦꯔꯥ, ꯅꯍꯥꯟ ꯄꯣꯝꯍꯧꯗꯕꯒꯤ ꯉꯁꯤ ꯄꯣꯝꯃꯅꯤ ꯈꯪꯉꯤꯕ꯭ꯔꯥ? ꯈꯪꯕ꯭ꯔꯥ? ꯈꯪꯕ꯭ꯔꯥ? ꯕꯈꯗꯥꯡ. ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯃꯨꯒꯤ ꯑꯔꯨꯝꯕ ꯑꯣꯟꯕ. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ. ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯝꯗꯝ ꯑꯃꯗ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ. ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯁꯥꯃꯨ ꯁꯦꯟꯅꯔꯤꯕ ꯃꯅꯥꯏ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯧꯁꯤꯡ ꯁꯤꯡꯒꯦ ꯍꯥꯏꯕꯗු ꯈꯪꯅꯤꯡꯂꯗꯨꯅ ꯁꯥꯃꯨ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯨ ꯅꯨꯄꯥ, ꯅꯤꯡꯊꯧ ꯑꯩꯅ ꯑꯩꯒꯤ ꯁꯥꯃꯨ ꯑꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ. ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯥꯃꯨꯒꯤ ꯑꯔꯨꯝꯕꯁꯦ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯈꯪꯍꯟꯒꯗꯕꯅꯤ. ꯅꯍꯥꯛꯅ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯈꯪꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯀꯛꯊꯠꯂꯒ ꯑꯉꯥꯡ ꯑꯣꯜꯍꯟꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ" ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ. ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ. ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ? ꯑꯁꯨꯛ ꯂꯨꯝꯈ꯭ꯔꯕ ꯆꯥꯎꯈ꯭ꯔꯕ ꯁꯥꯃꯨ ꯑꯁꯤꯕꯨ ꯀꯔꯝꯅ ꯑꯔꯨꯝꯕ ꯑꯣꯟꯒꯗꯧꯔꯤꯕꯅꯣ? ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯌꯥꯊꯪ ꯑꯁꯤꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯌꯥꯊꯪ ꯑꯃꯅꯤ. ꯑꯩ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ. ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯏꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯕ ꯑꯗꯣ ꯑꯩ ꯑꯗꯨꯃꯛ ꯐꯪꯕ ꯇꯥꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯆꯠꯂꯝꯃꯤ. ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯁꯥꯃꯨꯒꯤ ꯑꯔꯨꯝꯕ ꯑꯣꯟꯕ ꯉꯝꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ. ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ. ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯨ ꯎꯔꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯏ, "ꯃꯔꯨꯞ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯤꯕꯗꯤ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯗꯤ ꯄꯨꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ." ꯃꯗꯨꯗꯒꯤ ꯁꯥꯃꯨ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣꯖꯥꯕꯨ, ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ. ꯑꯩꯁꯦ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯁꯦꯟꯅꯕꯒꯤ ꯐꯝ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯁꯦꯟꯅꯔꯤꯕ ꯁꯥꯃꯨ ꯑꯗꯨꯒꯤ ꯑꯔꯨꯝꯕ ꯑꯣꯜꯂꯒ ꯏꯅꯤꯡꯊꯧꯗ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯤ. ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯛꯏ." ꯁꯥꯃꯨ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧꯅ ꯅꯪꯉꯣꯟꯗ ꯌꯥꯊꯪ ꯇꯧꯊꯔꯛꯂꯤꯕꯁꯦ ꯃꯗꯨ ꯈꯛꯇꯔꯥ? ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯃꯔꯨꯞ, ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ.
ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯑꯗꯨ ꯂꯧꯔꯨꯔꯣ ꯑꯗꯨꯒ ꯈꯥ ꯊꯪꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯃꯨ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯎ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯔꯝꯒꯦ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯃꯨ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯑꯗꯨꯕꯨ ꯄꯨꯔꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯃꯨ ꯑꯁꯤꯕꯨ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯍꯜꯂꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯃꯉꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯍꯤ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯥꯏ ꯐꯥꯎꯕ ꯂꯨꯞꯀꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯃꯌꯦꯛ ꯑꯃ ꯍꯤ ꯑꯗꯨꯗ ꯅꯝꯍꯧꯔꯣ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯃꯨ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯅ ꯇꯣꯡꯂꯕ ꯃꯇꯨꯡꯗ हि अदुना इसिंगदा लुपलिबा चांग अदुदा अंगांगबा मचु अमा संजिलम्मी ngaihak leiraba matungda amuk samu tonglamba hi aduda lainingba nupa aduna ngasai samu tongbada lupkhiba chang adu phawba leingoi amuk haphalami leingoi adu happa loiraga samu senaba nupa aduna yengoja hojikti hi ase ngasai samu tongbada lupkhiba chang aduga chapmanana luplare asi haiduna nupa aduna khudombi thinduna taklammi samu senaba nupa asigi wahai adu taraba matungda lainingba nupa aduna karigino khanglabra hi aduna angangba machu adu yaunaba luplibado ngasai nakhoina hi aduda hapliba leingoi aduga mamangda nakhoina tonghalliba samu adugi arumbaduga chapmanai hairibani hojikti hi adudagi nakhoina hapkhriba leingoi ado lauthoklo aduga sirphala achauba amada olo madu olaba matungda leingoi adugi arumbagi changdo samu adugi arumba oigadoribani lainingba nupa adugi waduda samu senaba nupa adu aduki matik haraujarami mahaki awa polum ama kokhanbagi damakta lainingba nupa adubu yamnashu thagatlami ashumna samugi arumbado khanglaba matungda samu senaba nupa adu ningthaugi manakta laklami iningthau hojikti ai samugi arumba do khangjarakli iningthaugi samu ashi kilo 3,709 lumme haina hairaklami madudagi ningthauna penbiraduna samu senaba nupa aduda mana mathum chauna pikhirami nupa adunashu mangonda lausing takpirakhiba lainingba nupa adugi manakta chatuna ningthauna pirakpa mana mathum adu tangkhai ama lainingba nupa aduda khairami matang asida samugi arumba onba hairiba wari asi losinjare wari asibo hobadagi loiba phawba tabirakliba pumnamakpu amuka hanna khurumjari matung tarakpadasu nungai raba phunga wari kaya amamuk puduna laksage hojikidi matang asida losinjare mathangi wari asina wahai wari asi amuk mayam punna taminarasi nongmadi saharda leiba nupa ama khungangda laklammi khungang asida leiriba mising asi yamna chamme haina khalladuna khungang adu yenglaga koicha chatlami asum chatna mahakna yum amada nupa ama urami nupa adu uraga mahakna o asida leiriba nupa asida hekta horage nupa adu yengbadasu ina kaira khunba mali aduga pangtaksu tawba male haina khallaga mahak nupa adugi manakta changsilaklami aduga ashumna tawsinaduna hairaklammi o ojagi maithongsi hek ubada yamna chamba mi mali asi hairaga wari haudoraklami makhata na amukshu hairaklammi ojasi hek yengbada pukchel yamna chawba nupa ama soidana oiramgani nupa adugi wahai se taraga mayumda phamlaga leiramliba khungangi nupa aduna yamna harauraduna magi nupi bu kauthoklami hai nupi tabra
ꯆꯦꯡ ꯀꯧꯇꯥ 10 ꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯍꯩ ꯑꯩꯍꯥꯛꯀꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯔꯨꯞꯁꯦ ꯃꯥꯒꯤ ꯑꯣꯏꯅꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯦꯡ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯨ ꯇꯥꯕꯗꯒꯤ ꯁꯍꯔꯗꯒꯤ ꯂꯥꯛꯂꯤꯕ ꯈꯗ꯭ꯔꯛ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯗꯕ ꯉꯥꯡꯂꯛꯂꯝꯃꯤ ꯑꯣꯖꯥꯒꯨꯝꯕ ꯃꯤꯁꯛꯇꯤ ꯑꯇꯥꯡꯕꯅꯤ ꯑꯃꯨꯕ ꯀꯣꯏꯂꯥ ꯃꯔꯛꯇ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯉꯥꯟꯕꯒꯨꯝ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯂꯛꯇꯒꯤ ꯑꯣꯖꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯕ ꯑꯣꯖꯥꯗꯤ ꯑꯊꯣꯏꯕ ꯃꯤꯅꯤ ꯍꯥꯏꯅ ꯊꯥꯒꯠꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯨꯝꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯍꯟꯗꯛꯇꯤ ꯂꯨꯄꯥ 100 ꯆꯞꯄꯤ ꯑꯃꯒ ꯄꯨꯊꯣꯔꯛꯑꯣ ꯍꯩ ꯑꯗꯨꯗꯒꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯈꯗ꯭ꯔꯛ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯑꯩꯍꯥꯛ ꯑꯣꯖꯥꯕꯨ ꯁꯩꯊꯥꯕ ꯐꯖꯔꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯑꯣꯖꯥꯕꯨ ꯕꯦꯕꯥꯔ ꯇꯧꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯂꯩ ꯑꯃꯅ ꯁꯥꯠꯀꯦ ꯍꯥꯏꯅ ꯁꯥꯠꯂꯕꯗ ꯃꯤꯀꯨꯞ ꯈꯔ ꯈꯛꯇꯅꯤ ꯂꯩꯆꯤꯜꯅ ꯊꯥꯒꯦ ꯍꯥꯏꯅ ꯊꯥꯔꯕꯗ ꯅꯨꯃꯤꯠ ꯈꯔ ꯈꯛꯇꯅꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯆꯦꯜꯂꯕꯗ ꯊꯥ ꯈꯔ ꯈꯛꯇ ꯃꯉꯥꯏ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯃꯒꯨꯟꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯉꯥꯜꯂꯒ ꯂꯩꯔꯅꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯌꯨꯝꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯍꯣ ꯅꯨꯄꯤ ꯍꯟꯗꯛꯇꯤ ꯃꯨꯒꯥꯒꯤ ꯐꯩꯖꯣꯝ 2 ꯄꯨꯊꯣꯔꯛꯑꯣ ꯍꯩ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯕꯗꯒꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯈꯗ꯭ꯔꯛ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯅ ꯀꯌꯥꯗ ꯂꯥꯏꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯄꯪꯕ ꯁꯤꯔꯤꯕꯅꯣ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯃꯊꯨꯝ ꯀꯌా ꯑꯃꯁꯨ ꯄꯨꯔꯒ ꯆꯠꯀꯗꯧꯔꯦꯗꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯍꯔꯗꯒꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯪꯂꯛꯏ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯃꯠꯇ ꯄꯨꯊꯣꯛꯄꯤꯔꯛꯇ꯭ꯔꯤꯕꯁꯤꯕꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯐꯝꯂꯝꯂꯤꯕ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯈꯨꯗꯣꯜ ꯄꯣꯠ ꯍꯥꯏꯕ ꯅꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯊꯥꯒꯠꯂꯤꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯍꯜꯂꯕꯒꯦꯅꯦ ꯋꯥꯍꯪꯁꯤꯗ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯈꯗ꯭ꯔꯛ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯍꯥꯛꯅ ꯑꯣꯖꯥꯕꯨ ꯍꯔꯥꯎꯍꯜꯂꯤꯕꯁꯤꯗꯤ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯅꯁꯨ ꯉꯁꯥꯏꯗꯒꯤ ꯅꯍꯥꯛꯄꯨ ꯋꯥꯈꯜꯗ ꯑꯣꯏꯅ ꯍꯔꯥꯎꯍꯜꯂꯤꯕꯁꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯅꯪꯕꯨ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯂꯤꯕꯒꯦ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗꯒꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯈꯗ꯭ꯔꯛ ꯍꯩꯕ ꯅꯨꯄꯥ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯅ ꯄꯨꯖꯔꯛꯄ ꯄꯣꯠꯆꯩ ꯑꯗꯨ ꯄꯥꯏꯔꯒ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯃꯥꯟꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯑꯆꯝꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯈꯗ꯭ꯔꯛ ꯇꯧꯒꯦ ꯈꯜꯂꯨꯔꯤꯕꯁꯦ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ ꯑꯁꯤ ꯈꯜꯂꯒ ꯈꯗ꯭ꯔꯛ ꯍꯩꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ